Arambai News Guwahati da Manipuri Pao tabiriba singbu ihan hanba maktada Chingangbam Sujitarani na khurumjari hojing asigi samlapa mariba Pao sing lobirase Congress amadi AIUDF Alliance oire haibasi officially mayek singlakli AIUDF ki Badruddin Azmal amasung State Congress President Ripun Bora ihan hanboy na miyam mangda punna BTAD mikhalgidamak kalai gauda campaign tawkhre hariba campaign asida Congress ki hanagi mantri Rakibul Hussain su yauki Asukuiba se Congress amadi AIUDF Alliance oire haizarabaso marakta Alliance oidri hainaso nakal anigi maikaidagi maroina Congress ki maikaidagi haiduna lakibane adubo ngasidi Azmal amadi Ripun Bora punna helicopter amatada tongminaduna mikhalgi campaign mafamda lakminakibaga loinana punna mafam marida ngasi campaign tongminaki Congress amadi AIUDF ki joint candidate kharagi oina joint campaign su chathaki Mato asumna mamangi BTC mikhalda seat ama fawa phangbangam kidaba Congress na handak AIUDF ki makut paiduna kaya yamna seat phangbangamba yengningai oire Nakalamarom BJP gi maikaidagi Minister Himanta Biswa Sarma su BTC painanaba kilometer 10 khongna rally chatkibaga loinana open jeep ta tongduna kilometer 35 gi mega rally su chatki Aduda sunatana BJP gi MLA Angur Lata su jagoi isaiga loinana Borolenda vote khomli angakpa dishane nupi luchingba amana asumna anoba kanglon amada vote khomliba se Nakalamarom Pramod Borona luchingba UPPL gi mathaktadi BJP na landaba udre aduga makhoi ani changduna landariba sina hauzik paliba BPF amasung Hagrama Mohilari gi mathaktani BJP amasung UPPL gi marakta yamna manung hanjina yanaba ama leibagi phibam urakli phibam asida Hagrama Mohilari gi phibam khajik sokpagum urakli Assam gi ngamkhai irang Mizoram ga tainabadadi kharabu nemthakre adubo Assam gi oina ngamkhai gi irang toina thokliba sidi Assam amadi Nagaland gi ngamkhai dene nongbagi wathok leptana thokpatana tana hingsa yauna irang thoktaba tha amata leiraktre Hojiksu Assam gi Moriani amadi Nagaland ngamkhaida Assam gi Lomi singda Naga police na hat kani ki halakpadagi ngamkhaidagi chenthok narakpa yaure haina Assam gi maikaidagi report lakli adubo Nagaland gi maikaidagi su makhoi gi lamne Assam na paisinduna leibani hairakli Manipur ki Chief Minister N. Birendanga se Yankaini Thoi Suba Engineering Regiment na Semjin Sajin Kiba Irang Turel gi Belly Bridge Sangaduna Miyamda Kusina Kibatanatana Lupa Crore Nipumapan Dasmik Ahum Amachangna Anoba RCC gi Thong Ama Irang Turel gi Matakta Sananabagidamak ngasi Urep Uyung Tamkre Ngasi ayuk CM Biren Minister Awangbong Nimayam Sung official single loinana None Fauba helicopter da laklaga None dagi kilometer kunmanga Irang Thong Fauba laktuna Sangaki bane Masiga loinana Put Chamaga Yankai Sangba RCC gi Irang Thong ama sananabagi Urep Uyungsu Tamlamki bane Irang Belly Bridge Semjin Bada Ahing Nungtil Kangdana Hotnakiba Army gi engineering team da Lengakna Lupa Lak Manga reward oina piragani hainasu CM na lakthoki Panbayai, Irang Thongasi, Haukiba November Gitang, Amada, Lengoi Puba truck ama, Lalingaida, Tektharaktuna, truck driver si Kibagaloinana, Madudagi Hona, Thongasi, Lantok Lansin Toba, Yadaduna, Later Kibane. Manipur ki lifeline oriba National Highway number Kutra Taret, Imphal Jiribam Lambi Sembagi Tabak Toramba, NHIDCL na, Masana Tokcharage Haina, Transport and Highway Ministry da Kanghalakpadagi, Imphal Jiri Lambi Sabagi Tabak, Manipur Lenga ki Public Works Department, PWD na, Pairabayana, Leirakli. Indo Naga Pistogasina Karigumba Manipur ki Saktam da Kahelakpa Tarabadi, Madugi Manipur ki MLA Humpu, Rajya Sabha ki MP ama amasung Lok Sabha ki MP ani makhoi humpu humdoina thaudang pugadabani haina ngasi Manipur Press Club ta pangthokiba pawgi mipam amada United Front Manipur UFM na hairakre Lubasigi Chairman amasung Republican Party of India Ambedkar Manipur State Unit ki President suwariba Sapam Samungongna MP ohumgi mahut silaga Manipur ki miyamna Parliament ta Manipur ki saktam kaiba yaroi haina lauba yaroi Manipur Assembly da su laurba yaroi maramaduna Manipur ki saktam kaidana thamba haibasi makhoi humpu humdoigi thaudangni hairakli
Mapithel Dam Affected Headman Oblique Chief and Elder Organization na Thangalakhiba demand sing pidabadagi lubasina lagliba December gi tang 8 tagina 10 fawba Imphal Ukhrul lambi amadi Imphal Kamjong lambi ban kaukre. Ngasi Manipur Press Club ta pangthokiba pawmi singa unabagi thorom amada lubasigi Vice Chairman Khanmi Ringmain haiki. Chadliba chahi asigi March kun amadi October 8 ta lenga ka wari sanakhi adubu waroishin purak pangam dabadagi tha amamuk ngaithaduna lerakhi adubu tasinadribanina lagliba December gi tang 8 tagi 10 fawba bangi khongjang changsin bani haiki adubu Dam asina sokhaliba miyamda resettlement package land compensation PBU haibna chingba wakat kayama amasu committee asina tawrakli Union Home Ministry na Laibaga Sigioina Best Police Station Award ing Lisingani Kun Manipur gi Thobal District ki manung chana laiba Nongpok Sengmai Police Station bu khalakre Award asi station asigioina professionalism hard work dedication amasung community oriented policy singbu sakhangladuna pirakpani DGP amasung Thobal SP gi lamjing lamtak makhada Nongpok Sengmai Police Station gi OC amasung maki team na thamoi sengna hotnabadagi thak asi yobani India lengakna sakhang birakpani haina Manipur gi CM N Birena hojik ngayaki mamangda harau nungai basu phongdorakre Jammu Kashmir gi Rajouri sector gi LOC paringda Pakistan Army na ceasefire agreement thugaiduna kapsilakpadagi BSF ki SI P Guite ngarang thawaina pontha pikre Kathokpagi kham thengna wangba thongnadu utladuna duty tawringaida leikidabani haina BSF na hairakli Guite Manipur gi Kangpokpi district ki manung channa Lamlong post ki Maphau Kuki village tagine Athoba sigi hakchang maki pokfam khul puraduna full state honor ga loinana aruiba mathong mangam pangthokani hainasu BSF na hairakli Meghalaya da ILP chana hanabagi demand torokliba sigi mayokta Assam gi Congress MLA amana kanna yaningdaba phongdorok pagaloinana aina sina state asida changlakpa bona fide Indian citizen singda chaithing pigani haina phongna hairakre ngarang lebak pokpa numit Chief Minister K Sangma da chithi ama pisin bagaloinana wari sanakhiba Assam gi Barak tampakta gi karakhiba Congress MLA Kamlakha de Purkastana karigumba ILP asi Meghalaya da chatnaba thoklabadi yumlonaba amasung anakpa state singdagi chathok chasin tawda apanba pigani haiki loinana Bengali singda achan miran khaibidanbasu MLA asina Sangmada haizaki adubo official source amagi matunginadi CM Sangmana Kamlakha degi wafamasi kaya lumna lawde hairi panbayai Arunachal Pradesh Mizoram Nagaland amadi Manipurda ILP chatnaribane Nagaland gi Governor RN Ravina Yankhaini Pansuba Nagaland Statehood Day gi mangoinana pikhiba vasana du Nagamiyambu lana lamjingnanaba munna khanthadaba thorangni haina ngasi Naga Students Federation NSF na kanna kandem torakre Governor Rabi gi Vasan gi mathakta NACN IM na hunduna ngangkhrabagi matung NSF na cherolasi amuk thadorakhibani Santi gi khongjang asi yariba makhai thuna aroiba warishin puraknaba Naga singna pamliba si makoida piningba pirakpa amadi pirakpa khudimak taramna hektamak loksingani haiba natte haina NSF ki Vice President Devi Yanona hairakli Panbayai NPC Luchingba Singi Imungi Miyoi Singbu Ikai Khumnaraduna Nagaland gi asengba hirodi makhoini haina thagatpa phongdokpaga loinana miyoi kharana maram oiraga Nagaland statehood phangbagi mahai mapung phana Nagaland miyamna chaba phangdaba si tasengna nungaite haina handakta Governor Ravina ningamdaba phongdokkibani Assam da COVID-19 gi apunba confirm case masing lakh aniga lising tarani thoi chamapan ga marfudarani pan yaukre ngasi gi oina hojik phawda Assam da COVID ki anoba positive oibagi report laktri lising ahum ga chamri marfutaruk na active oiri ngasi Assam da miyo yani COVID number moiduna laikidaba loinana apunba laikidaba gi masing chamapan ga marfuhum do yaukre Tripura da anoba positive case kuntrani pan phangkiba loinana apunba confirm case masing lising kuntrani thoi ga chatret humpuma thoi yaukre Chaungaga Taratretna, Chaungaga Humbudramathoina, active oiri. Ngasi miyoi ani Tripura da COVID number moiduna laikidabagaloidana, upon Balakidabagi masing, Chahumga, Humpumapan yokre. Manipur ngasi anoba positive case chamaga niputaret phangkibagaloinana, upon ba confirm case masing, lising kunmangaga chahum marfutra yokre, lising ahumga chamaga humpuni thoina, active oiri. Manipur ngasi miyoi ani COVID number moiduna laikidabagaloidana, upon Balakidabagi masing, Chaniga, Marifutara mathoi sukre.
Arunachal Pradesh apunba confirm case masing lising tara taruk ka chani marfutara taruk ne chatret ka marfutaruk na active oiri laigidabagi masing yankai mari ne. Meghalaya da apunba confirm case masing lising tara mathoi ga chani pan humbudra manga yaukre chatruk ka humpumapan na active oiri laigidabagi masing chamaga tarani thoi ne. Nagaland ngasi anongba positive case nipu manga phangkibaga loinana apunba confirm case masing lising tara mathoi ga chani yankai mari yaukre chatret ka kunma thoina active oiri laikidabagi masing humpu mari ne. Sikkim da apunba confirm case masing lising manga yaukibaga loidana lising manga supna kuntrani thoi yaukre chani ga marfu taret na active oiri laikidabagi masing chamaga tarane. Amadi Mizoram da ngasi anongba positive case kunithoi phangkibaga loinana apunba confirm case masing lising ahum ga chani pan humpu mapan yaukre chani ga humbudra mapan na active oiri laikidabagi masing taruk ne. Amadi India da ngasi goina hojik phawda anongba positive case lising kulhumdoi ga chamapan kuntaruki mathakta phangkhre apunba confirm case masing hojik phawda India da leiriba se lakh marfutra manga dasmik ani mari ne amadi active oriba case masing na lakh mari dasmik ani mari ne amadi covid na maram oidina India da hojik phawda laikhidabagi apunba masing lakh amaga lising kuntrani pan chamri ga humputre yaukre ngasi goina hojik phawda mioi chahum supna taret covid number moidina India da laikhidre aroibida atoba pausingda India cricket team gi captain Virat Kohli na ngasi ODI run lising tarani thoi loba ngamba malem gi fastest cricketer oikre legendary Sachin Tendulkar na toramba record mahak na ngasi thugai kre panba yai ngasi gi match asi hodringa gi mamangda hariba score asi yongnabagi damba Kohli na run kulhumdoi khaktamak mathau taram khibane ngasi Australia gi mayok tasana khiba India innings ki tarahumdoi suba over da figure asi mahaki chani ga nifuni thoi suba innings ta yobangam khi Ngasigi sanaba asida chahi kuntrani thoi suraba Indian captain Virat Kohli gi chani ga yankai ma thoi suba ODI ne. Amadi malem da COVID ki matam loisilakadoribra. Britain na Pfizer BioNTech ka yanaba purakhibaga loinana Pfizer BioNTech COVID vaccine sinanabagi damak ngasi ayaba piba malem da ahan balaibak Britain oikre. Mathang chayol dagi miyoibagi hakchang da kapa horagani hairi. British regulator oriba Medicines and Healthcare Products Regulatory Agency na vaccine asina chada marfudra manga protection pibanga miyamsung COVID ki mayokta immunization taununabagi sizinabada safe oi hairakle vaccine asi Britain da mathang chayol-dagi phanglagani England na vaccine dose million nipu order tawkhre Panbayai American pharmaceutical giant Pfizer amasung masigi German partner BioNTech na haukiba thada makoigi mRNA based COVID vaccine candidate BNT 162b2 gi phase 3 trial loishin khrabane company asina chaliba chahi inglisingani kunda vaccine million yankai aduga inglisingani kunmathoi aroiba fawda vaccine million ama dasmik billion ama dasmik ahum puthokpa ngamgani hairi ngasi goina di Arambai News Guwahati da Manipuri Pao sandok chaba matang solution zabaga loinana amuka so hanna khurumjari